ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur Zoological Garden taba lambi asi mari lainabasina yengshindabadagi nongma-nongmagi fibam sokjilakli. Karumjeri STV pau mideng tabiribasing taramnok jeri hoji pau salong pizari. Manipur Zoological Garden taba lambi asi mari lainabasingna yengshindabadagi nongma-nongmagi fibam sokjilakli. Works Minister Tes Biswajit na chahi asigi hokiba March tha fawbagi manungda Manipur gi maruoiba lambi sing koilas thaduna sit nalhalagani haina media da fongdokrabasu anoba laingak asi lakpadagi ngasi fawba lambi asi semjin bidri hairi. Uripok Kangchup Road tagi amasung Gambilis Room dagi changlakpa yaba Manipur Zoological Garden taba lambi asigi fibam phattabana achat awok singda chawna khudung chadaba mayoknare. Tongan ba Manipur gi mafam kayadagi Zoological Garden asi yengba lakliba mahiro yauna miyamna lambi phattabana maram oiduna khudung chadaba kaya theknari. Lambi asi semjin binaba haiduna lambi gi nak eta lairiba miyoi kyana lambi thingba yauna wakat mifam fawba changsin ba laikre. Oripo kendragi MLA oikiba amasung hojik oiriba amadi mari lainaba minister na lambi asi sembiu haibada semgani haina thajaba pirakhiba kayadi laikre hairi. Amaromda ising karbar tauriba amasung IMC gi phattaba potlam kaya puduna chatliba gari singna lambi asi nongmu-nongmagi sokchinba henjilakle. Manipur gi amatta ngairaba Zoological Garden asi foreign tourist singsu yengba lakle. Lambi gi oiriba fibam asina lamdam asi makhoigi mamangda yonbaga chap manare. Athuba matamda lambi asi semjinbiu haina lamdam madungi praja singna mari lainaba singi pukning chingsilakle. Masi phajana sembiu haiba asi itatatna hanna haijar fawba makoina tabi ba kawbu leitre sangai festival nangnaba semgani haidana lautokra bawba ngasi bawba hanna baw yingbide nung masit khara tharamaga tatpat tawramaga tokre masi praja mayamna warau polok tongnare masi athu matamda sembiu haibase ai hairaka thamjari dustbin laiba ngang hingari thauisingkya masina dustbin jire ahauba phataba hauti mayam je akhoi kumut ki phataba phau yaure siguma ji khai yengchalaga lambi ji sema kholaga khoi je khaitang afaba Manipur da laiba Zoological Garden si atang mani ko masida laiba lambi si mayam punamak si kanai mi lamdega jo sang mayam ju laiba ni ko adubu si khoi sum wakhanje khoi itomta sum ikai jab haitare sembi da batagi masini khoi yam nungai je ti se government ahen ba mieng ji changbiraga matam athuba matam da angtang sembi na ba khoi STV ki thong sira tum haijari. Project Director Agriculture Technology Management Agency Government of Manipur Galoinana District Agricultural Officer Bisnupurna Sinduna Nomuyoba District Level Agriculture Fair Lisingni Taranipal Galoinana Training Amadi Lomi Singa Scientist Singa Interaction Program Amasu Pangtokre Doubling of Farmers Income Haiba Theme the Pangtokpa Thorum Aduda Moirang Kendrigi MLA P Sarachandra MLA S Bira MLA Radhakishore Additional Chief Secretary Agriculture Letkogan Haukep Agriculture Director Rajendra Yauna Miyoi Kyana Sarukyaki Punna Stol Kunmarina Sarukyadana Pangtokiba Thorum Aduda MLA P Sarachandra na Haikibada Masamau Faba Lamdam Ama Ohenbada Hojiki Matamda Lomi Singi Chauraba Thogdangle Chakotpa Atay Laibak Singam Mananaba Lamdam Ama Ohenge Hairabadi Kungang Sengatpa Mathoktai Haiki income se layana particular wa kungal singo hana create todana Mahatma Gandhi ki village republic hai to hana attempt toga do pangan tanai bena tadiki wide and suffer to kam dudala baat honi hai bani yaro Thoramadu the department ki Maikaidigi Lomi Singh the appreciation certificate amadi self help group tarukta revolving fund oina lupali sing tara taragi check mana singin thoki additional chief secretary Letkogan Haukipna farmer amadi officials singi maraktagi afaba mari thamduna chathok hena puthok pangamba lamdam ama ohenaba punna hotna minasi haiki Lomi the department ki jese saamega asira to unme saamega ka diyega ऐसी थोड़ी से कमाने सारे तो अपना हर दल लोग ही सिंगा डिपार्टमेंट के सारे का
ख्वाइरंबल कैथेल या कोइबदा मफम चादना गाड़ी खांबा पैसेंजर पुबा गाड़ी सिंगना मौंग मरेल तादना मफम अमदा हेक्ट खामजिलगा पैसेंजर हापकटपा अमदी थादबा गाड़ी की चे चांग सुदबा सिंग नियम चुबना गाड़ी थौननबा ट्रांसपोर्ट डिपार्टमेंट ड्राइव चथखरे इम्फाल वेस्ट की डिस्ट्रिक्ट ट्रांसपोर्ट ओइबा थियाम दिनचंद्रना ड्राइव असिगा मरी लेनना फोंदोरकपदा गाड़ी थौरिबा सिंगना यादे हाइबा मफमदा गाड़ी खामजिनबिगनु पैसेंजर सिंगनासु अपीबा गाड़ी पार्किंग फाउबा चटलगा गाड़ी तोंबियो मरक्ता गाड़ी खामलगा तोंबगी हाइनबी थादोकपियो हाइखे टर्निंग दा अदगी असगी ओवरब्रिज मथकता ममाई लेबा अदगी मारनी थोंखों मथकता पार्किंग हे ओइसनबा अदगी असगी ओवरब्रिज मखादा मी गायरगा पिकअप तौरगा सुम लेबा हाइबा पोट मैम से अदगी गाड़ी चे चांग सुदवा टैक्सी दवा लोइमक सुरे एंगल सिंजे लाइसेंस की परमिट की फिटनेस की हाइबा पोट मैम सिगी स्वाइद मोल तसिंगना हारगदि हेना पार्किंग की पोटने अदुना कॉर्नर कॉर्नर दा आइना फिल तौनिंगिदि सिगी कॉर्नर तो सेना तौगा कॉर्नर की टर्निंग की कॉर्नर से अखोई पब्लिक जो मी गाइबा गाड़ी गाइबा देगी गाड़ी ने जो पिकअप तौनब होनब से मसी खर थादोकबियो पाउगे मरक थतना ते ब्रेक अमा बाबा क्वेक जोन की दी तता तिस कॉलेज दी मम्मल सुमा फम खुदिंग चम माने यो सुमा ngaro pista chalabnina adu suma takta superlink footing gi offer me amum piri sidi tas electric rang no sin bagum na yoti sin bayar दुदी सनागी मुहुत यांगना सिनबे यादरे नते चट लगे बा प्लीज आई चट लगे बा इलेक्शन की मतलब लेकर बदी अदु तुम आमु उन्हें फंगरो असुम तौना मैंगो सीजन चत्रबदा अदुम हाइना उनकीस मैंगो स्विस रोल्स अदुम फंगरो खंगेदना Modi University, a leading women's university of India with 28 years of experience in women's education, organizing a career seminar by renowned academicians and career planners on 7th of July 2018 at 11 a.m. Hotel Classic, North AOC. For free registration, contact 70850575001 or 971999334. As a fresher, need the select over see Karawabu in a Kali, Adubu. Aina Kometa Chatler Batunda, Ozasingi, well experienced Amadi teaching methods Taki, confidence funky, Amasung, need the libo in a talk. Future experiencing the hygiene body, need Toge Harabadi, hard work, dedication and confidence labor Marta. Amasung, Coaching Institute Kimatang, the recommend of Harabadi. I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll and bulak laba pumnama slow motion adum oy punsibu winkies am tadi piudana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu A magic mix of chocolate and vanilla marble cakes from Winkies, the cake specialist. नते चट लगे बा प्लीज आई चट लगे बा target ke season loy krabadi adudi ma amu hana una bunglaro asum tawna mango season chat krabada adum haina winkies mango swiss rolls adum phanglaro khangedana My name is Chuanglong Riamai and I cracked NEET 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ai ngasi NEET 2018 se top tawba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bu yam karak. Lastly, I would like to say that I'm a proud Cometians. Winkies mini Swiss roll and bulak laba pumnama slow motion adum oy punsibu winkies am tadi piudana Breaking Matuna Taram Nokchiri has Makata Pao.
Technopol District ki Manung Chanba Kwata Village da RMS segi Sentang Makhada Sakiba Kwata High School Chahi asigi March thada sanga khibadagi ngasi fauba sarkargi mari lainaba singna hanna yengshin bidre haina Kwata Khulgi ima singna pedaba phongdorakle School asi awat apa kayana pik thalle midday meal gi khudong chaba phangdre chokida laitre mai isingi khudong chaba laitre full time headmaster ama fauba laitri sarkar gi tongan ba scheme gi makhada mahiroi singna fangada ba kana ba sing amata fangdri computer lairabasu takpinaba oja laitabadagi taduna laire oja matik chana tharaktabadagi mahiroi sing ningthina mahai tamba fangdre mahiroi sing chahi mangbagi fibam da laire athuba matamda mityeng changbiu haina khunja singna fangdorakli aigi ming ningthaujam ongbi pramita kawe hoi school si matik chada de hoi hojik lai di ba potha si da angang apum chi lai tamhani na hairaga oja matik chana thabirakani sarkana thabirakani na tamhalle mapalam da kaching da imphal da more da tamhaluraga loina kauthare mama mapa koina aduga lai si tapini tambini oja matik chana tharakani haibai da ma kautharuraga hojik ti oja su umphau na laitare supnagi oja ahum kai oja anoba singji hana mamangla ami kalin siti sakhibadagi oja ama kharak padai nang asi bhawna oja karak tare aduna di angang si karma mawongda lai tamhan dauri ge karam haina angang phani athuba matamda sarkar singna mateng pangbiu Maling Sing Nungsik ki fibam kharada oirabashu kanbada saruk yariba Green Revolution Society Manipurna leptana changsilakpa khongthanggi manung channa homfu mapal suba ban mahotsav ka mari lainana Thaubal district ki manung chanba yaripok kekru khulda laiba Gwarok chingda u chara kya thakre MLA o Suraj Kumar yauna pangthokiba u thabagi thoram aduda Green Revolution Society thaumi singna saruk yake punna u chara chamangarom thakre Haujerubada maruiba pau amukanna Manipur Zoological Garden Tabalambi asi mari lainaba singna yengshindabadagi nomagi fibam sokchilakli Haji pau pagyo na estimna pijaba pau matanga shida losinjare meeting tabiri basingbo mukanna khurumjari